Nupilal Thoram India ki President Draupadi Murmu yauna Imphal ki Nupilal Memorial Complex da pangthokre. Amadi President Draupadi Murmu Senapati District Quarter da thungkre. Noon-Istv Pau meeting tabiri bapum namakpu taram nokchari Pau sandok na pizare. Manipur government sinduna Nupilal Thoram India ki President Draupadi Murmu yauna Imphal ki Nupilal Memorial Complex da pangthokre. Ngasi ki thoram aduda Manipur ki Governor Ajay Kumar Bhala MLA Singh, Chief Secretary Dr. Punit Kumar Goel, Chief Justice DG DC Singh amadi tongan ba department kaya ki officer kaya amadi hane ki Union Minister TH Chauba MU ki VC Su Serukya ke. Ningsing bayai madude hau ki ba Englising amaga chamapan supna mari amadi Englising amaga chamapan kuntra mapanda tangkak ani thokiba matam adugi British colonial gi mayokta haukiba lal adubu ningsingduna pangthokpa tharam amani matam aduda leikidraba nupi kaya gi mafamda India gi President Draupadi Murmu na luchingduna hailei katuna ikai khumnaba utke. Thauram aduda saruk yakiba ex-CM N Birena haikibada matamdugi ima kaya na kathoglamba amade British colonial na tawkiba miyot minay kaya adu matam adugi ima kaya gi thongna adu ningsing manumit asida India gi President Draupadi Murmu na saruk yakiba se yamna singthani ngai oiba thauram amane Manipur gi thongna faba ima kaya ni semlamba puwari gi thauram ase Manipur miyamna kawba yadaba singthani ngai oiba thauram ni haiki. भारत की पुवारीदा यामना तांगना थोपा हौकिबा लान की मनुंगदा ख्वाइदगी सिंथानी ngawebसे की मणिपुर की नुपीलाल सिनी भारत की मफम अतैदसु कलम्बा याय अदुबु मणिपुर की मतमदगी इमा सिंगना ब्रिटिश सिंग के दुगुम मोनोपोली अदुगुम्बा कॉलोनियल शासन सिंग दुगि मायोक्ता थौना फना यामख्रबा बांगल गनख्रबा ब्रिटिश की मायोक्ता मखोइना हौगना इसा सिंग नसी की प्रजा सिंग मतमदगी प्रजा सिंग दा सानबा फंगत्रो मतमदा हौकिबा लांदु याम का हेना इखोइना थागनिंगाय बोय अदुगा यामना मदुगी दमुतने खोय मणिपुर की मियामना सही खुदिंगी नुपी लान निमित पांगथोकना ऑब्जर्व तौरिबा लाइकसु कलिबा असी यामना नुंगाइबा मना भारत के अदुगुम्बा प्रेसिडेंट ऑनरेबल मैडम मुर्मुजी लाकपीरकांदा अखोगी नुपीलाल की खुबमसिदा चप चाना संगबीरे हरकांदा अयुक्सिदैदा लैसु कत्पीदना अदुगुम्बा लैबाकी दमक्ता कथोखरबी इमासिंग दुगी मफमदा लैसु कतना तौरबसे मणिपुर की मियामना हराउ फोंदोक्चरी लोइनना भारत की प्रेसिडेंट मतम पुनमक्ता माना पीरिबा नुपीसिंगदा पीरिबा एम्पावरमेंट नुपीसिंगदा पीरिबा मागी रेस्पेक्ट अदुगा लैखिद्रबा इमासिंगदा पीरमिबा मागी रेस्पेक्ट सिंगसि मणिपुर मियामनसु मरोइना मणिपुर की इमासिंगना काउदना रेसिप्रोकेट तौननबा तौहम थोइ हाइबा वाफम सिदoi थमजरी नमोहना आई लैखिद्रबा इमासिंग इसेसिंग मयामनु यफमदा सदांजलि कचरी. President Draupadi Murmu na ngasi ayuk Sri Sri Govindaji Temple da chatuna Govinda khurumkre tungda Kanglagi helipad fauba laglaga helicopter da Senapati pangkre multi-purpose hall Senapati da miyam na mahakpu taram okre thauram asida project kayamarom sangabaga loinana nongna sagadaba kayasu urep uyum tamgani.
Muknaba amasung khana chainabagi thokdoksing malimgi mafam khudimakta thokli adubu Kanglup anigi muknaba asina maram oiraga lamdam asigi mahi masing health sector amadi tongan ba chakwa thawrang kayada khurau thanghanba tawroidabani leiminari ba furup khudimakna apunba Manipur ama oinabagi damakta idea of Manipur pukhatmina si haina singjamai asigi MLA yumnam khemchana haikre kuntra marirak suba state level nupilal ningsing lamjel amadi marfu tarulak suba nupilal thawramga mari leinana phongtokibani State level Nupila Ningsing Lamjel Organizing Committee na sinduna pangthoki ba thoram aduda tongan ba furup singi nupi listing amaga chahum romna category ahum thokna khaidukuna saruk yaduna Nupilal Memorial Complex tege MLA yumnam khemchana lamthaki Singjamai supermarket fawba chenki lamjel asida makok mathang takraba singda manamathum sing piduna ikai khumna utpagi thoram amasu Singjamai supermarket ta pangthoki thoram aduda Singjamai SC ge MLA yumnam khemchan kabui dharma sabha Manipur ge secretary gangmai sana state level Nupila Ningsing Lamjel Organizing Committee amade Ningsing thoram president Medini NK Dashini amade Hasni Banuna athoiba mithunglen sing oiduna saruk yakhi MLA yumnam khemchana makha taraduna Nupila Ningsing thoram asibu chahi khudingi singjamaida pangthokle masida ngasigi mirolna lamdam asigi imaibel singna British singi mathakta utkiba thongna adubu ningsinggadabani amade Nupilal Ningsing thoram asibu tungkoina ningsingduna lehognabagi thoram ase miyamna saruk yaduna pangthokpani haikhe Nupi langi ngasi ningsing thoram sida aina pijaning ba message di koigi conflict aisi prithvi gi jaga kudimukta conflict aisi thoi adubu somehow conflict gi marak sida koi kamaina nusi sanana hingada ge haibase sigi message amaga aina pijaning gi maramdi conflict sida soliba economy da angang singi makhal kaya gi development program da education da health sector da tuan ba apun ba Manipur gi koigi community kuntraga taruk lei se sina pullaga Manipur si semambani aduna community kuntra taruk maksina koi idea o Manipur si amatoina bukhatmina si Manipur gi khansi shanti oiba Manipur poraksi haibasi aina appeal tawjari Purbanchal Hills Mongjamna Sinduna Nupila Ningsing Numitka Marilinana Mongjamda Lamsang Lamjel Pangthokre Lamsang Lamjel atuda Mongjam Khulgi Nupa Macha Amadi Nupi Macha Sing Sarukyakhe Thauranga Marilinana Purbanchal Hills Mongjam ki Petrol Chief Wycombe Ahan Jauna British ki Mayokta Lep ki ba Lamdam asigi Nupi Singi Thongna ngasigi mirolna Ningsing ba tangai fade haibigi wakhalonda Thauramasi Sinmani haikhe कोई प्रॉफिट खरा कानन भी दम थमनाय बजिंगी कानन भी होना बतगी कोई माई बेंसिन थावाई खवांग आसी इदना नाथेन नकी मयाम जंदना कोई मणिपुर की असिगुम बसेंग तांगबा से खुसेंग तांगबनी अदन मसि थोन बिगनो आयन वाकत पदगी ताबिरक्तबदगी खुद थोना बाव यौनगी अदन इमाई बेन क्यासोकी मतम जिदा तसेंगबदी मतम जिदा चेंगजी कोई मणिपुर दा सोलिसिंग चानिपान का मैदा तरुक ता कोई इम्फाल देगिना दिमापुर भावजी कना तब सनगारी चटपा हवी निमिषदगी सनगारी ना चेंग चाक पुदना असमा पालन थादोई अदगी सोलिसिंग समापन के तरा हुमदोइदा तराहुमदगी अखोई टाटा गाड़ी ना दिमापुर भावजी चटपा हवी अदुगी मति वानकी अदना माई बेंसिंग ना हौनरुब तौदना एकता तौदगी नुपी लान हारिबो डिसेंबर की तांग तरानि थोय से मसि थोखिबनी हाइबसे अदना तसेंबमकि इमासिंग ना मदुगी थबकति तौबिरमद्रबा अखोई मणिपुर लेखा तारंगनी हुजि लेरिबो मणिपुर जि ओइरमदबो यायेना थाजे पाउगी मरक थना तेम ब्रेक अमता लोमिनसे Sangai tutorial kwa kathel ki class 10 ki revision course lakliba December 15 dagi class haujaragani class 9 amasung 10 ki foundation course kina lakliba January 5 dagi class haujaragani akupa marol gi damak Sangai tutorial natraga Sangai hostel kwa kathel ningthem kolda lakpiduna akupa marol tanabiu honglakliba punsi ki lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano alda betamo sigi yumse next time tina check sin na laksi laga tham khrobani ne Dada nang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापसनदुगम मसिगी युमसिबु असोयगान कोकदबदगी एक्सटिक टीएमटी ना नापसेली एक्सटिक टीएमटी जोर हाबदगी मक्तोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट कत्तोकनतिना बमतमदा कपांगल अमुक हेना हेंगलदली एक्सटिक टीएमटी स्ट्रेंथ इज इन द क्विक मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Break imatung taram nokchari pau makhata na pizari ngarang security force na Jiribam PS ki manung chanba Jairol Pokpi amasung Uchathol Chingya dagi khutsu khulai kayamarom fagat khre hairi khulai sing adudi pompi ani IED ani parabomb ama 12 bore single barrel gun ama country made single barrel gun mari nongmai maru ni futaruk pompi cell ahum baufeng walkie talkie set ahum ni hairi loishilakpada maroi ba pau mukhana pizari President Draupadi Murmu yauna Imphal Nupilan Memorial Complex da pangthokre. Amadi President Senapati District Quarter da thungkre. Hauzik Faubigo Noon-Istv na Santokchaba Manipuri pau matang sa loizare mireng tabiri bapum namakpo amukhana khurumjare.